hamartia ga parabasis haina asumana akoina uba ngamjai isorna asumana tawgunu akoina tawkhiba asu isorna asi taw haibdo akoina tawba ngamdaba asise pap ne mi hatpa chintiba huranba akoi mikeng akoi gi wakhan akoina pok lakpa numik tagi akoina pap tawdri ngai tagi akoi mi oiba kuding mak se pap chile haina bible na hai isorna sembiba first man and woman Adam and Eve asise isorna asi tawgunu haibdo tawbadagi pap asise mathang lakribne pap lakpadagi asiba haibase lakhibne adu nang ai asisu akoi jati tongan oikiba tarsu maitai kuki nepali lyangmai naga tangkul zemai rongmai isor gi mikeng dadi krisu jati se tongan balaite aduna isorna ahan makta magi macha oibam ramna magi khutsem oibam ramna asida leiba mipum kudima lungsi jai akoi mi oiba aina asi nupibu aigi imabu aigi ipabu nungsi habisidi akoi di limit leiba adubu isor gi nungsiba sidi thabak koina pangthoiba God is love. Jesus is love in action. Aduna John 3:16 da hai for God so loved the world isorna prithibi bu nungsiba maramna that he sent his son, that he sent his only begotten son, that whoever believes in him should not perish but have everlasting life. And isorna hai kibne isorna nang aibu jati mipum kudima ku nungsiba maramna machanupa Jesu Krista bu se asi prithibi da tharak libne Jesu Krista bu kana gumbina thazar ga lausil ga pukning bongjar ga lakpatardi nang aigi pap asise kopigni Jesu Krista na akoi gi damakta 2000 years mamangda mana cross ta tengkar ga magi i ta khimduna nangi pap ki leina asise phan bangami akoi na nadri foba akoi na cancer lung kidney diabetes fever cough laitri foba coronavirus nadri foba idak saningai kanada bukum hospital saningai kanada bukum pharmacy chaningai kanada bukum akoi mi oiba khuding ma sise pap ki leina sise le all have sinned ai su pap chen ma mi ne ai ki past life da ai se drug addict so ramne ganja kaini poppy tablet ta talab kaini raja ai ki punsi ne do aduna tuna hakchang gi pamba nupa nupi da ai ki hakchang sise amot pa tauroi ga doba ipa ima ai ki church ai ki halama na pamloi ga doba thabak su tauramba nupa ne I was sinner pap chen ma mi ne adu everyone here today ekoi se aidi pap chen ba tarsu aphaba thabak toy hana khallamasu yai muslim na thajai nupi ama oktabi nupi ama na adumana prostitute amana mana sidring aida lambi da hui se ising khaurang lega tumramba adugi hui adubu mateng pangbiba adugi magi aphaba thabak na magi thawai asise ma se sarga da challe haina muslim ki Quran na thajai adu Christian ki Bible na tambim city Jesu Christian na tambim city ekoi na aphaba thabak 199.9 tawba tarsu ekoi na isor ki ain isor ki yathang asise amma thamdaba tarti loina thamdaba ga chap manai haina Bible na hai aduna ai gumba pap chen khraba krisu isor ki macha oinaba matik chadaba ai hak busu isor na kokpi isor ki kokpi ba asidi longba naidaba nang ai ki pap asise isor na kokpi loi ka doba ngam loi ka doba pap asise leite every sin is forgivable isor na nang ai ki pap asise kokpi ba asise limit oide adubu there is one sin pap ama kokpi ba ngam loi ka doba pap ama sile unbelief isor Jesu Krista bu lausin daba thaja daba mi ai nang ai se oiram batardi ai se pap ki punsi da luptuna amam punsi da chatuna leiram batardi ai sikhra batunga norok ta chatkini Bible na tambi Bible isor ki wahai na hai isor na magi ministry hoba matungda pukning hongjo isor ki ningthau leibak asise naksi lakre hai bukumna Bible the prophesy tawkhimni ngasi lan kokuna leiba jati ama bu nungai taba Ukraine Russia Israel Gaza Palestine India Pakistan prithibi khuding makta jat ama bu lan tawrakni anawa akiba khodong thiba kya lakni haina Bible na prophesy tawkhimse ngasi ekoi internet leiba mi khuding makta uduna leire adubu Jesu Krista na hai Mathiu chapter 4:24 da Jesu Krista ki wapo asise every corner every tribe people language start with over ai lakroi hai adu Jesu Krista ki wapo nang ngasi ta khiba nang ai hak asise prithibi da khoi da ki blessing oiba maramdi isor Jesu Krista na nang ai bunung si jai pukning hong jase let us repent and turn to Jesus
aina pap tau na siram tardi aise norok ta chakini maina thanba mapam isor na di nang ai buse ai hak busu ai kaya pap chet ta tarsu isor na di mai gi mapam da ai bu thani de maram di I am his creation, God is my creator. Aduna asida like pirwa mipum kuting mak asisu kamaina ai aran kuba masise lauzagira Jisu Krista bu kamaina thajagira hai basi. You just have to repent and believe and turn to Jesus Christ and confess that Jesus is Lord. Jesus is the Son of God. God raised him from dead. Jisu Krista na 2,000 years mamang da nang ay kitamak the Calvary cross the Roman soldiers in the hatok himne. But the good news is that the good news without Jesus' resurrection is vain. Adubo Jisu Krista say after 3 days ma hingat ne. He resurrected again. Gautama Buddha Buddhist ki religion tam kiba Gautama Buddha sigre Rama Krishna atokpa religion ki lai asise sigre adubo hingat le haibu tam de adubo Jisu Krista di numik ahum su the siga hingat kimne 500 people witness Jesus resurrection man hingat kibdo aduna maram oiruga nang ai hakchang sikiba tarsu pum kiba tarsu akoi ki thawai hingnabagi lambi asise Jisu Krista ki mingda leijai Acts chapter 4 verse 12 the high. God bless you, sister. Acts chapter 4 verse 12 the high. Salvation is found in no one else, for there is no other name under heaven by which we must be saved. Hana isor giwa ina hai. Aran kubam asise Jisu Krista gi ming natana atokpa ming da isor na pibide. Adubu akoi gi hakchang thawai pap kutingma kok piba asise Jisu Krista gi ming da leijai. Aduna tana Jisu Krista na hai. Aibu lausilaga pukning home zerga ai ngonda lakpa mipum khuding ma budu ama phawu sumana mangaloi hai aduna akoina asida lakpirba mipum khuding ma aigi uncle brothers sisters my fellow brethren nang ai kaidongai sigira I myself does not know the answer I know hoji gari tonga le after 10 minutes I might die you might die it is uncertain mikana su tambang amde adubu ekoi sikraba tungda nangi thawai si se katai da chakira ai gi thawai si de katai da chakira aina hojik sikhiba tarsu Jisu Krista se ai gi kanbiba mapune aina lausimba maram na oiraga I will go to heaven ai sarga da chakini maina thangba mapam norok da chalroi maramdi ai su 20 years helakpa matam da gi aran kubam Jisu Krista se ai bu pap da gi kokba pap da gi kanbiba siba natana ma se himdat khine hana thajaba tanda ai gi chil lai to na ai gi thamoi nda thaja khise ai thokpa matam da gi Jisu Krista na ai gi pap asise ai gi past life nak da ne present sin future sin asisu mana complete ne aduna asi aina respected uncle and auntie brothers and sisters ali ronga thana Christian ma ni ba mek se ma dura judi aliu Christian choose striking that to kenga ingen kiwa ma ramati keng su ba me chang bling ju aliu tingwang kuga kana kisangan go tadui kam phumbo hai sinali turan khai nga mage church kitat bo sinali turan khai nga mage ali baptism kulubo sinali turan khai nga mage judi hiuna ga chang bling ju nak san bo sinali turan khai nga me siron make ina jisa aina sumaina Jisu Krista gi wapawa si se sandok pa matamda aigi imong sing aigi aina khangba aigi relatives aigi villagers sing na aibo sumaina ai nang sing ngawgre you are crazy you are insane na apang ma thabak tawgnu yumda chalo haina aibo haibiba mi khras le praise the Lord hallelujah Jisu Krista mahapnasu Jisu Krista gi isor gi wapawa si se sandok pa matamda Pharisees Sadducees sing na ai kibne anga ma se ngawgre ma se mi ngawgre he was made aduna tana apostle Paul na su we are full for Christ ekoi se apang mami oye hana apostle Paul na su I might be I say noi gi mikeng da di apang ba oiram ba su yai adubu praise the Lord aina isor bu thakali maram di aina kiyamatik chada ba tarsu ai gi pap gi isor na tanbi aduna tana aina asi wapaw si se sandok saning ba si nang na hojik nang na phamduna leiba maphamdagi nangi pap asise kokpio Jisu Krista nang se agi kanbiba mapune aina lausilaga thajaba tardi nang agi aran kuba masise kudol oina nang idamakta agi damakta free gift oina phikibne ekoi siga dauba matam se khangde aina su khangde nang se sigra batungda nangi thawai asise lei aina mipum kuding ma se thajaram gini aduna aina aroi bada haizaning basidi Jisu Krista na ekoi mipum kuding ma punung si jai
God loves aduna first zone da su hai God is love isor se nungsibane hai adubu love is not just akhoi gi chin na nungsia hai ngak da nungsiba se aduna mapung phahan de nungsiba hai bi sidi thabak baina taw thok ka dawne aduna aina kia sonja matar su lakpi riba mipum khoning mak da haisan ing sidi akhoi matam le ringai sida pukning hom jarga jisu krista se em tan riba mapune hana lausin matar di longba nai dwa punsi se jisu krista gi mingda le jek ni hana jisu krista gi aphaba wapau jisu krista na nang ai gi damak da cross ta tengkar ga sikima natna mana hingat khiba amuk amana so halakini jisu krista lakadawa matam se naksi lakre ipa ima ai gi brother sister uncle auntie sing akhoi gi isa se jisu krista gi mingdagi sengdok re har ga jisu krista lakadawa matam se nak ngai se haina asmana ishor gi wapau se sandok chapne mik tangba nupa amana si lambi da cross to ba matam da ai mik uba nupa aduna warning pi hau da tardi uncle gari se lage nak mu thomgni haina hai hau draga ai mik pu urga ai se warning pi da tardi ai se mi aphaba mi oide adugum na ai christian oye isor jesu kristana first coming as it nang ai bu kandi na balakne second coming as se judgment while down balakne isor na lakado se with no compromise with no excuse adu matam da di aduna aina ngasi haijanim sidi it's a warning love warning jisu krista se naks lakado se naksi lakre koi pukning hom jarga jisu krista bo losin ba tardi koi thawai hingna ba gi lambi asi se aran kubam pap kok piba sargar chana ba gi lambi asi se jisu krista gi mingda lai jai John chapter 14 verse 6 ta hai